Matam chuppada macha oibasingse kadai soikigedagi haiduna yengshalaga lakpa mamasing ase sonsalakpa matamda machasing asina yengbada adukki matik thamoi sokpam kha oi punsigi lamjel asida hingba ngamnaba chelingaida mama oibasingda macha aikoina matam thodokna pibasu ngamdi adubu aikoigi imasingna di aikoina pingai matamda aikoise kadai soikigedagi haiduna makoigi thabak phana matik chinba taraga so aikoida matam piduna lakhi makoina aikoigi damakta matam chuppada lepiduna laklibani makoina aikoise kadai soikigedagi haiduna yengsinduna lakpiribani adu oiba taragadi aikoigi imasing asina sonsalakpa matamda aikoigi imasing ase aikoigi darkar layakpa matamda makoigi damakta aikoina lepa haibase aikoigi ithawni masi macha oiba aikoina kaidau nungda kauthokpa yadi aduna aikoi matam manghalloise akoi kanna hotna hause hayangwa aikoigi ima babana kanna sonsalakpa matamda makoigi damakta aikoina lepa ngamnabagi damakta sen thonggi hiramda boiro pangangi hiramda boiro macha oiba aikoi ma lay haibase makoisu khallaga chauthokpa ngamnabagi damakta mayamsu yaningba taragadi comment ta kanna hotna sena comment tobira moduga video sibu share tobiba kaubiganu